Pictru phone gi wafam palakpadagi latla tawraga ha Newton saubagi maongda mamittu khuzilaga aina haise nang gyan dabro nangi koktu kaino sir kaigino nangna I uraga lolide kaigino nangna ai ura lolide Nambol bazar da nangna leirambado aina nangbu chingnabani tuyap loiraga aina haibado aduga photo ga sakasu yam kenaba Pictru mamaidu makhutna pairaduna asengbana thiro handakti Newton noklaga fazaida kana thi haino ado nangi phone de Pictru ngamnaba khumai aigi phone do aikoi kaka na thugai khre amto paidrabo noi magi so pai diye aikoi manasu phone pai bu phuye oh ado ai hayeng la hangchitla phone am pirake Pictru mami tu lak thoklaga kaige Newton chatna hairei yare wa makha tagano aina thokpa tawrage Pictru su sumtumina leppaga laihawi Newton chatlambadagi chaplepi aduga mamaidu leithoraaga Pictru da yamunna yengi Pictru di michana bangamdana lukthakre Principal se nogi ganane ba Pictru tingak yengai amuksu Newton na kanano haibane Pictru thokumlai kakane Newton yam kupthana kaka haidi kakane Newton dhaptorei kai thoknai no chumne kakara haidi kem ta thokna dabra natraga noibagi manau pa oiriro Pictru khumpham khangdana kem ta thokna deda Newton hojikta momot noglei aduga okay Newton prap thokre Pictru wai sange haibagi matagum makhwang metlaga suktoklaga okay kaina sak wadu haiba loidringai Newton amuk phuk phawzilai Pictru su karamba mayadu makhuna umsilli hoi ahimaga kaya loinaba pamdi ko kaka oigera ama oigera pharasu phatrasu mado pakhang ariba nupi phangda lairibani Pictru khumpham khangde makok du hotlaga lei Newton na amuksu makha tarei nupa haisidi chance ngaira leirini mina fatloina fatradine kaka dagi damogo loktoini nasana gyan tawko ahidi noi kaka pakhang ariba Henry do maga loinaba ai tasengna pamde wahaisi hairamlaga Newton chatkhre Pictru na sia mi iwasibu pakhang ariba mi phatta kaina masu magi class to changkhre thembina bhai kanano korido Pictru mana ngasai tawba mayamdu loina tamlai thembi nokladuna as loire kibam yawre ko Sir Newton sa kaida ma soiro ye ina thembi chimbal thongda fana nokjarabasu thamoidadi nungaiba natte asumna class mathang haukhre suti tharaga Pictru koisu thoglai Henry office tagi thoklaga Pictru bungai duna leirammi Henry machinda su soli masigi Newton sina kaino ma khalisa mabu nushiri jalo as khangdreda ngasai magi maongdu ningsinglai Newton Henry gi room manungda changai sir amta changjarake Henry mana yenglamba file du thamlaga chango phamusida Newton su changsilaga phammi Henry ngahaktang tumin lay
makhut anidu lonsinaraga lay. Newton na, sir, kare. Henry yam ing na haire nang picture se kai. Wad loiba nang di Newton pakhat na. Ha, kai bo. Henry na Newton da picture ga onsinada na bahaire aina haidi picture se. Nang na kaya ngangbigano. Mama kokshi bera khara laibani. Mama ko ina su yam nungaitana hairupani. Wahaiduda Newton matomta mabukta fattaba khalai. Magi se aiga ngang machabu pama maline. Aduga ingonda sanarine ba. Saksiga taurise khangni ba. Henry su mamitu kharap yengai aduga machinda soli. Sibu aiga ngang si pami zala. Natraga nusidabagi pangang na ngangira. Khangni ma. Henry Newton da amukso. Aseng bani. Maase nangi sak ubo yade hai. Mama koina complain lai. Ngang basu to. Aduga mangonda mo na yeng mo da tukpiyo. Tension lehan bino. Newton noklaga kumai. Hoy sir, adudi ayamo. Haukiba singdo sumningsingambadagi laptakna picture lakpadu ure. Henry picture gi manakta changsilai. Somdana Newton nakanda leppaga lay. Henry na picture ngairibadu ure. Picture na lakpasu ure. Yam thuna changsilaga mayaida picture bu thatli. Picture su tingak maingak nana chap lepi. Newton mamai na picture da onsilli. Aduga Henry da mamituk faini yengai. Henry su Newton na thatkibadagi masu tumina lairibani. Newton picture da onsilaga. Kaidano. Picture matin du yotlaga latla dauna kumai. Toy. Wadu ngangba nang hobazanate Newton khonkalap na. Toilet haiba wahai sanatradi nang wahai ani suna laitabra. Picture luktaraga lay khumde. Newton na amukso. Nangona natro ahina haisha. Mani sir. Newton gi ting sokpi asaw bidu haurai. Aina nang tapna wangangano hauna tana bahayu haibasi kaya rang haikre. Thembi na khumlai. Sir ma. Newton na wanganga kanu haina makutu thalai. Thembi su tumina laikre. Picture thembi da amuk yengi tungda lepliba Henry da amuk yengi. Newton su khangi picture na Henry da yengi haiba mayadu chiklaga. Kaidano nangna yengi do. Aingonda yengba yadabra. Ya sir. Newton picture gi maongdu ma kiri haiba khangi. Khara tapthana hangai. Angang macha. Kaidano nangna chalise. Sir, yumdani. Newton tungda Henry da haifet yengai. Aduga makha tarai. Lambi su onadro. Nangna suomda koira chatoksarwa. Lambi larisida chatpa yadabro. Picture su kibanina hairai. Hoi, yaya sir. Ai chatlage ko. Asi hairaga amuk koiraga chatkre. Newton su Henry gi manak lomda chattanabani mana sillibadu. Henry hi kabada loirabani. Hairubasu yada khangdaba saraga laire. Newton picture na chatkibadu uraga nokli. Mi usittabagi minoksu nokli. Phaini yenglaga masu thoksadana hankre. Somda picture yum yoraga mafi marol hongdokli. Tanjaduda Henry yam phingna changsilaklaga thongdu gamlauna thillaga hangdorai. Picture khangbai kaiboy mamitu langthoklaga yengai. Henry mamitu chadoigi tawraga yengai. Kaka. Henry yam sauna. Noi napagi kakaro. Aingonda kemta korokano.
ꯁꯤ ꯍꯥꯏꯔꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯄꯤꯛꯇ꯭ꯔꯨꯕꯨ ꯐꯛꯂꯥꯡꯗ ꯏꯜꯂꯒ ꯃꯥꯅ ꯃꯈꯨꯠꯇꯨ ꯉꯥꯛꯂꯒ ꯍꯩꯊꯔꯛꯏ꯫ ꯅꯪ ꯃꯥꯒ ꯌꯥꯝ ꯂꯣꯏꯅꯅꯤꯡꯕ꯭ꯔꯣ? ꯄꯤꯛꯇ꯭ꯔꯨ ꯉꯛꯅ ꯀꯩꯅꯣ ꯀꯀꯥ, ꯃꯥꯒ ꯂꯣꯏꯅꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯣ? ꯍꯦꯟꯔꯤ ꯃꯌꯥ ꯆꯤꯛꯂꯒ ꯅ꯭ꯌꯨꯇꯟ ꯍꯥꯏꯕ ꯑꯔꯤꯕꯗꯣ ꯍꯥꯏꯕꯅꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯁꯠ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯅꯔꯣ? ꯃꯥꯅꯅꯦ ꯈꯪꯉꯕ, ꯑꯉꯥꯎꯕꯅꯦ ꯃꯥ꯫ ꯃꯥꯁꯦ ꯑꯩ ꯎꯕ ꯌꯥꯗꯕꯅꯦ꯫ ꯐꯨꯗꯣꯏꯒꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯩ ꯅꯨꯡꯁꯤꯗꯕ ꯃꯤꯁꯦ ꯑꯩꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄꯤꯛꯇ꯭ꯔꯨ ꯋꯥꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯆꯤꯟꯗꯨ ꯈꯨꯝꯖꯤꯜꯂꯤ꯫ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯒ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯕ? ꯄꯤꯛꯇ꯭ꯔꯨꯁꯨ ꯐꯦꯁꯕꯨꯛꯀꯤ ꯗꯇꯥꯗꯨꯅꯤ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏ ꯈꯟꯅ ꯋꯥ ꯊꯩꯗꯣꯔꯛꯏ꯫ ꯀꯩꯅꯣꯅꯦ, ꯃꯥꯅ ꯍꯧꯖꯤꯛꯁꯦ ꯄꯪꯉꯥꯡꯗ ꯉꯥꯡꯉꯦꯕ꯫ ꯑꯗꯣ ꯀꯀꯥ, ꯑꯩ ꯁ꯭ꯀꯨꯜ ꯇꯣꯛꯑꯒꯦꯕ, ꯃꯥꯁꯦ ꯌꯥꯝ ꯍꯩꯅꯗꯤꯌꯦ꯫ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯇꯧ ꯎꯔꯒ ꯄꯤꯛꯇ꯭ꯔꯨꯅ ꯂꯥꯟꯅ ꯇꯧꯔꯝꯃꯣꯏ ꯍꯥꯏꯕ ꯊꯥꯖꯕ ꯍꯦꯟꯔꯤꯗ ꯑꯗꯨꯃꯛ ꯂꯩ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯁ꯭ꯀꯨꯜ ꯇꯣꯛꯅꯤꯡꯉꯤꯁꯦ? ꯅ꯭ꯌꯨꯇꯟꯅ ꯃꯉꯣꯟꯗ ꯇꯧꯕꯁꯤꯡꯗꯨ ꯍꯥꯏꯕ ꯌꯥꯕ ꯈꯔ ꯃꯈꯩꯗꯤ ꯍꯥꯏ, ꯍꯥꯏꯕ ꯌꯥꯗꯕ ꯋꯥꯁꯤꯡꯗꯨꯗꯤ ꯑꯃꯠꯇ ꯇꯝꯗꯦ, ꯌꯥꯝ ꯍꯩꯅ ꯄꯥꯎꯗꯨ ꯇꯝꯂꯤ꯫ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯁꯝꯖꯕ ꯃꯇꯧ ꯎꯕꯗ ꯅꯨꯡꯁꯤꯅ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯃꯥꯏ ꯑꯅꯤꯗꯨ ꯃꯈꯨꯠꯇ ꯊꯝꯂꯒ ꯅꯪ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯅ ꯀꯩꯗꯧꯔꯦ? ꯌꯥꯝ ꯐꯨꯅꯤꯡꯕꯗꯣ꯫ ꯐꯨꯅꯤꯡꯉꯗꯤ ꯐꯨ ꯀꯩꯅꯣ? ꯄꯤꯛꯇ꯭ꯔꯨꯕꯨ ꯐꯠ ꯂꯥꯎꯅ ꯄꯝꯈꯠꯂꯤ, ꯑꯗꯨꯒ ꯉꯝꯃꯣꯏꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯉꯥꯡ ꯐꯨꯕꯒ ꯉꯝꯃꯣꯏꯗ꯫ ꯁꯣꯝꯗꯅ ꯅ꯭ꯌꯨꯇꯟꯅ ꯑꯩꯒꯤ ꯑꯉꯥꯡ ꯃꯆꯥ, ꯅꯪꯁꯤ ꯑꯩꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯊꯤꯔꯕꯁꯨ ꯐꯪꯉꯔꯣꯏꯀꯣ? ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯁꯨꯛ ꯋꯥꯍꯜꯂꯤꯁꯦ? ꯑꯩ ꯍꯥꯏꯐꯝꯒ ꯈꯪꯗꯦꯗ꯫ ꯅ꯭ꯌꯨꯇꯟ ꯋꯥꯈꯜꯗꯤ ꯑꯥ ꯌꯧꯅ ꯁꯥꯒꯠꯄꯗ ꯁꯔꯒ ꯌꯧꯔꯕꯅꯤ꯫ ꯑꯩꯁꯦ ꯉꯥꯎꯔ ꯆꯠꯇꯧꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ꯫ ꯅꯠꯇꯦꯅꯦ, ꯃꯥꯒꯤ ꯍꯦꯟꯔꯤ ꯍꯥꯏꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯅꯤ ꯃꯥ꯫ ꯇꯍꯥꯟ ꯆꯥꯗ꯭ꯔꯗꯤ ꯃꯥꯁꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯎꯠꯄ ꯇꯥꯕꯅꯤ꯫ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯕꯗꯤ ꯐꯕꯅꯤ꯫ ꯖꯦꯝꯁ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯉꯥꯔꯒ ꯀꯔꯦꯝꯅꯔꯛꯏ꯫ ꯅꯨꯡꯉꯥꯏꯗꯧꯔꯤ ꯍꯟꯗꯛ ꯃꯇꯥꯡꯁꯤ꯫ ꯄꯥꯈꯪ ꯐꯥꯒꯠꯂꯛꯄ ꯒꯥꯏꯁꯤ ꯏꯔꯥꯡꯗꯤ ꯃꯩꯅꯤꯅꯦ꯫ ꯅ꯭ꯌꯨꯇꯟ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯉꯛꯏ꯫ ꯖꯦꯝꯁ ꯅ꯭ꯌꯨꯇꯟ ꯀꯤꯕꯅ ꯅꯣꯛꯁꯤꯟꯅꯩ, ꯑꯗꯨꯒ ꯇꯥꯃꯣ ꯆꯥꯛ ꯂꯣꯏꯔꯦ꯫ ꯍꯦꯟꯔꯤ ꯄꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯀꯨꯝꯊꯔꯛꯏ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯃꯆꯥꯒꯤ ꯆꯥꯛꯇꯨ ꯐꯖꯅ ꯁꯤꯟꯕꯤ, ꯑꯗꯨꯒ ꯊꯣꯏꯕ, ꯅ꯭ꯌꯨꯇꯟ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯏꯅꯨꯡꯉꯥꯟꯕꯤ ꯍꯥꯏꯕ ꯉꯝꯗ ꯌꯥꯝ ꯏꯪꯅ ꯅꯪꯁꯨ ꯃꯇꯝ ꯆꯥꯔꯦ꯫ ꯅ꯭ꯌꯨꯇꯟ ꯃꯥꯒꯤ ꯍꯧꯅꯕꯤ ꯍꯧꯔꯛꯏ꯫ ꯀꯩꯅꯣ ꯏꯃꯥ, ꯐꯖꯅ ꯇꯥꯅꯕ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯌꯥꯔꯛꯇ ꯉꯥꯡꯗ꯭ꯔꯁꯨ? ꯏꯅꯨꯡꯉꯥꯟꯕꯤ ꯈꯔ ꯍꯧꯅ ꯌꯥꯔꯦ ꯏꯆꯥꯅ ꯇꯥꯅꯤꯡꯗ꯭ꯔꯗꯤ꯫ ꯅ꯭ꯌꯨꯇꯟ ꯁꯧꯒꯠꯂꯛꯏ, ꯆꯥꯛꯇꯨ ꯏꯟꯊꯣꯔꯛꯑꯒ ꯑꯩꯅ ꯏꯃꯥꯗ ꯇꯥꯅꯤꯡꯗꯦ ꯍꯥꯏꯈ꯭ꯔꯕꯣ? ꯏꯅꯨꯡꯉꯥꯟꯕꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ, ꯑꯃꯨꯛꯁꯨ ꯍꯥꯏꯗꯦꯗ, ꯅꯪꯒꯤ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯕꯅꯤ꯫ ꯍꯥꯏꯗꯤ? ꯖꯦꯝꯁꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯣ ꯍꯥꯏꯗꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯣꯌꯦ꯫ ꯅ꯭ꯌꯨꯇꯟ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯃꯃꯥꯈꯣꯏꯒꯤ ꯃꯥꯡꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ, ꯑꯩꯁꯨ ꯍꯟꯗꯛ ꯆꯍꯤꯁꯦ ꯄꯨꯔꯛꯅꯕ ꯇꯧꯔꯒꯦ꯫ ꯃꯌꯥꯝꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯅ꯭ꯌꯨꯇꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ꯫ ꯌꯦꯒ꯭ꯔꯤꯁꯤꯌꯝꯁꯨ ꯈꯔ ꯍꯔꯥꯎꯅ ꯀꯨꯞꯊꯅ ꯍꯪꯉꯛꯏ꯫ ꯏꯆꯥꯒ ꯈꯪꯅꯔꯤꯗꯨꯕꯨ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ? ꯀꯥꯏꯋꯥꯏꯗꯩꯅꯣꯅꯦ? ꯃꯄꯥ ꯃꯃꯥꯒꯤ ꯃꯤꯡꯅ ꯀꯩ ꯀꯧꯏ? ꯀꯔꯤ ꯊꯕꯛ ꯇꯧꯒꯦꯅꯦ? ꯅ꯭ꯌꯨꯇꯟꯅ ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯑꯩꯁꯨ ꯐꯖꯅ ꯈꯪꯗ꯭ꯔꯤꯌꯦ, ꯍꯌꯦꯡ ꯍꯪꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯅꯨꯡꯉꯥꯟꯕꯤꯅ ꯃꯣꯏ ꯄꯥꯕꯨꯡ,
ꯀꯥꯟꯅꯗꯦ ꯏꯃꯧ ꯍꯥꯏꯕ ꯆꯠꯂꯨꯁꯦ ꯏꯆꯥꯅ ꯄꯥꯝꯕ ꯏꯃꯧꯅꯤ ꯅ꯭ꯌꯨꯇꯟꯅ ꯅꯠꯇꯦ ꯏꯃꯥ ꯃꯗꯨ ꯌꯥꯔꯣꯏꯌꯦ ꯃꯥ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯗ ꯍꯥꯏꯕ ꯆꯠꯄ ꯌꯥꯔꯣꯏꯕ ꯏꯅꯨꯡꯉꯥꯟꯕꯤꯅ ꯑꯗꯨꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯑꯩꯁꯨ ꯀꯨꯏꯅ ꯊꯦꯡꯊꯕꯗꯤ ꯄꯥꯝꯗꯦꯗ ꯀꯥꯏꯗꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡ ꯃꯆꯥ ꯃꯁꯨ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯀꯥꯟꯁꯤꯗ ꯖꯦꯝꯁꯅ ꯑꯣ ꯑꯗꯨꯕꯨꯛꯇꯤ ꯈꯪꯉꯤꯕꯣꯏꯔꯦ ꯑꯃ ꯇꯥꯃꯣꯒꯤ ꯑꯉꯥꯡꯗꯨꯔꯣ ꯂꯤꯗ ꯂꯤꯁꯜꯂꯛꯂꯕꯗꯤ ꯆꯥꯛꯂꯛꯏ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯡꯃꯇ ꯇꯧꯗꯕ ꯃꯑꯣꯡꯗ ꯏꯀꯥꯏ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯃꯥꯕꯨ ꯆꯦꯟꯅꯕ ꯇꯧꯔꯒꯦ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯐꯥꯔ ꯂꯧꯔꯗꯧꯅꯤ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩꯕ ꯀꯨꯏꯅ ꯊꯝꯕ ꯑꯩꯁꯨ ꯄꯥꯝꯗꯦ ꯖꯦꯝꯁ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯕ꯭ꯔꯣ ꯌꯥꯏ ꯍꯥꯏꯗꯣꯏꯔꯥ ꯌꯥꯗꯦ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯉꯍꯥꯟꯅ ꯆꯦꯟꯕ ꯌꯥꯅꯗꯧꯅꯤ ꯃꯥꯒ ꯑꯩꯒ ꯁꯛ ꯈꯪꯅꯗꯕꯩꯅꯤ ꯌꯥꯝ ꯅꯛꯅ ꯂꯩꯔꯝꯃꯤ ꯅꯛꯅꯔꯝꯗ꯭ꯔꯗꯤ ꯅꯍꯥꯟꯅ ꯄꯨꯔꯛꯄ ꯌꯥꯔꯕꯅꯤ ꯏꯅꯨꯡꯉꯥꯟꯕꯤꯅ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯅ꯭ꯌꯨꯇꯟꯅ ꯏꯃꯥ ꯃꯥꯗꯣ ꯑꯩꯒꯤ ꯑꯦꯕꯤꯗ ꯈꯪꯅꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯩꯕ ꯑꯩꯅꯁꯨ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯄꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯝꯗꯧꯅꯤ ꯌꯥꯝ ꯅꯨꯡꯁꯤꯗ ꯏꯅꯨꯡꯉꯥꯟꯕꯤ ꯏꯄꯪ ꯄꯪꯈꯩ ꯀꯩꯅꯣ ꯑꯦꯕꯤ ꯍꯥꯏꯗꯦ ꯀꯥꯏꯗꯅꯣ ꯀꯔꯤ ꯂꯝꯅꯣꯕ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯗ ꯖꯦꯝꯁ ꯅꯣꯛꯂꯒ ꯏꯃꯥ ꯁꯤꯗꯤ ꯅꯣꯏꯅ ꯈꯪꯉꯣꯏꯌꯦ ꯅ꯭ꯌꯨꯇꯟ ꯃꯃꯥ ꯈꯪꯅꯕ ꯍꯥꯏꯅ ꯁꯝꯅ ꯍꯥꯏꯔꯛꯏ ꯐꯣꯟꯗꯅꯦ ꯏꯃꯥ ꯃꯥꯒ ꯑꯩꯒ ꯁꯛ ꯎꯅꯗꯕ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯅ꯭ꯌꯨꯇꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯇꯧꯁꯤ ꯎꯔꯒ ꯃꯥꯅ ꯑꯩꯕꯨ ꯀꯤꯕ ꯎꯕꯗ ꯄꯥꯈꯠꯄ ꯊꯨꯒꯠꯄ ꯄꯣꯛꯏ ꯑꯩꯁꯨ ꯃꯥꯅꯤ ꯈꯪꯗꯕꯅꯤꯅ ꯑꯩꯒꯤ ꯍꯧꯅꯕꯤ ꯐꯨꯕ ꯆꯩꯕ ꯌꯥꯝ ꯇꯧꯏ ꯃꯥꯁꯨ ꯑꯗꯩ ꯑꯩꯕꯨ ꯍꯩꯅꯗ꯭ꯔꯦ ꯃꯥꯅ ꯑꯩ ꯁꯛ ꯈꯪꯗ꯭ꯔꯤꯉꯩꯗꯗꯤ ꯀꯩꯝ ꯍꯥꯏꯔꯝꯗꯦ ꯁꯛ ꯍꯦꯛ ꯈꯪꯕꯗꯒꯤ ꯃꯥ ꯀꯤꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯍꯤꯡꯆꯥꯕ ꯑꯃ ꯑꯣꯏꯅ ꯎꯈ꯭ꯔꯕꯅꯤ ꯖꯦꯝꯁꯅ ꯁꯣ ꯁꯦꯠ ꯇꯁꯦꯡꯅ ꯅ꯭ꯌꯨꯇꯟꯒꯤ ꯋꯥꯈꯜꯗ ꯄꯤꯛꯇ꯭ꯔꯨꯒ ꯃꯥꯒ ꯁꯛ ꯈꯪꯅꯗ꯭ꯔꯤꯉꯩꯗ ꯄꯤꯛꯇ꯭ꯔꯨꯅ ꯋꯥꯔꯤ ꯁꯥꯕ ꯀꯌꯥꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯗꯤ ꯏꯆꯝ ꯆꯝꯅ ꯃꯥꯒ ꯂꯣꯏꯅꯕꯅꯤ ꯃꯇꯝꯗꯨꯗꯗꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯌꯟꯅ ꯀꯥꯏꯗꯩꯅꯣꯅꯦ ꯃꯥꯕꯣ ꯅ꯭ꯌꯨꯇꯟꯅ ꯉꯥꯏꯈꯣꯡ ꯈꯨꯂꯦꯟꯗꯒꯤꯅꯤ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡ ꯑꯣ ꯑꯗꯨꯗꯤ ꯀꯝꯗꯧꯁꯦꯕ ꯅ꯭ꯌꯨꯇꯟꯅ ꯄꯥꯕꯨꯡ ꯃꯥꯗꯣ ꯑꯩꯒ ꯌꯥꯝ ꯅꯛꯅꯅ ꯂꯩꯕ ꯑꯗꯨꯅ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯦꯟꯖꯤꯜꯂꯨꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯖꯦꯝꯁꯅ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯅ ꯈꯪꯕ ꯃꯤꯔꯣꯕ ꯃꯥꯅꯦ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯅ꯭ꯌꯨꯇꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯂꯣꯠꯇꯨꯅ ꯀꯥꯟꯅꯔꯣꯏ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯄꯤꯛꯇ꯭ꯔꯨꯅꯦ ꯀ꯭ꯂꯥꯁ 8ꯀꯤ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯕ ꯑꯩ ꯎꯔꯒ ꯋꯥꯟꯊꯕ ꯂꯣꯟꯅ ꯆꯦꯟꯕ ꯑꯉꯥꯡꯗꯣ ꯖꯦꯝꯁ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯇꯥꯃꯣꯅ ꯅꯍꯥꯟꯈꯩ ꯀꯣꯏꯔꯤꯗꯣ ꯄꯤꯛꯇ꯭ꯔꯨꯔꯣ ꯅ꯭ꯌꯨꯇꯟ ꯍꯣꯏ ꯍꯥꯏꯅ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯖꯦꯝꯁꯅ ꯀꯥꯏꯗꯩꯅꯣꯍꯦ ꯑꯗꯨꯏ ꯑꯉꯥꯡꯗꯣ ꯃꯀꯣꯛꯇꯨ ꯀꯩꯅꯣꯝ ꯇꯧꯏ ꯁꯛꯅ ꯁꯛ ꯀꯥꯛꯏꯕ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯄꯤꯛꯏ ꯈꯨꯄꯤꯛꯇꯨꯒ ꯅ꯭ꯌꯨꯇꯟꯅ ꯃꯤ ꯃꯁꯛ ꯐꯖꯩꯗꯨꯗꯤ ꯖꯦꯝꯁ ꯅꯣꯛꯂꯗꯨꯅ ꯏꯕꯣ ꯁꯛꯀ ꯆꯥꯟꯅꯗꯦ ꯃꯤ ꯍꯥꯏꯁꯤꯗꯤ ꯍꯥꯟꯅ ꯀꯦꯔꯦꯛꯇꯔ ꯌꯦꯡꯗꯧꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟ ꯆꯦꯜꯂꯤ ꯆꯦꯟꯗꯦ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯗꯨ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯅ ꯋꯥꯉꯥꯡ ꯑꯃꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯕꯅꯤ ꯅ꯭ꯌꯨꯇꯟ ꯈꯔ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯏꯁ ꯅꯪꯅ ꯀꯩ ꯈꯪꯉꯦ ꯁꯤꯅꯤꯍꯦ ꯑꯉꯥꯡ ꯃꯤ ꯑꯃꯒꯤ ꯃꯒꯨꯟꯁꯦ ꯅꯪꯅ ꯍꯥꯏꯐꯦꯠ ꯎꯔꯒ ꯈꯪꯕ ꯉꯝꯕ꯭ꯔꯣ ꯃꯤ ꯍꯥꯏꯁꯤꯗꯤ ꯃꯐꯝꯅ ꯃꯇꯝꯅ ꯑꯣꯟꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯃꯉꯣꯟꯗ ꯀꯩꯝ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯇꯧ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ
ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯐꯨꯅꯤꯡꯉꯦ ꯅ꯭ꯌꯨꯇꯟꯅ ꯃꯥꯒꯨꯝꯕ ꯅꯨꯄꯤꯁꯤꯅꯤ ꯅꯨꯄꯤ ꯊꯣꯛꯄ ꯌꯥꯏꯗꯣ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯉꯥꯡꯉꯤꯗꯣ ꯑꯩꯉꯣꯟꯗꯗꯤ ꯀꯦꯝꯇ ꯇꯧꯗꯦꯀꯣ ꯏꯁ ꯍꯤꯡꯆꯥꯕ ꯅꯪꯉꯣꯟꯗꯕꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯦꯈ꯭ꯔꯤꯁꯟꯅ ꯌꯥꯔꯦ ꯅꯕꯥꯅꯤ ꯇꯣꯛꯑꯣꯅꯦ ꯃꯤꯒꯤ ꯃꯆꯥꯗꯣ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯃꯃꯥ ꯃꯄꯥꯅ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏꯅꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯇꯝꯍꯟꯗꯧ ꯑꯣꯏꯔꯝꯅꯦ ꯖꯦꯝꯁꯅ ꯀꯩꯒꯤ ꯂꯥꯏꯔꯤꯛꯅꯣ ꯇꯝꯗ꯭ꯔꯁꯨ ꯇꯣꯛꯁꯅꯨ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯊꯕꯛ ꯇꯧꯔꯒ ꯌꯨꯝꯗ ꯂꯩꯇꯕꯅꯤ ꯌꯦꯈ꯭ꯔꯤꯁꯟꯅ ꯑꯇꯣꯝꯕ ꯃꯗꯨ ꯌꯥꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯈꯠꯂꯕꯅꯤ ꯊꯥꯏꯅꯒꯤ ꯆꯐꯨ ꯎꯌꯥꯟꯒꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯕꯅꯤ ꯅ꯭ꯌꯨꯇꯟꯅ ꯄꯥꯕꯨꯡ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯃꯥꯁꯤ ꯍꯥꯟꯅ ꯆꯦꯜꯂꯒ ꯂꯨꯍꯣꯡꯊꯣꯛꯑꯕ ꯑꯗꯩ ꯂꯥꯏꯔꯤꯛꯅ ꯁꯤꯗ ꯑꯣꯏꯅ ꯇꯝꯍꯟꯒꯦ ꯈꯜꯂꯤꯕꯅꯤ ꯌꯦꯈ꯭ꯔꯤꯁꯟꯅ ꯃꯗꯨ ꯌꯥꯏꯅꯦ ꯑꯆꯧꯕ ꯉꯥꯏꯈꯣ ꯅꯃꯥꯗ ꯌꯦꯡꯉꯨ ꯅꯃꯥꯁꯦ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕꯅꯤ ꯃꯃꯤꯠ ꯇꯥꯡꯕꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯅ꯭ꯌꯨꯇꯟ ꯃꯊꯥ ꯈꯔ ꯁꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗ ꯂꯨꯔꯤꯕ ꯑꯃꯅ ꯌꯥꯝ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯕ ꯑꯃ ꯂꯩꯔꯦ ꯖꯦꯝꯁꯅ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯑꯩ ꯇꯧꯒꯦ ꯃꯥꯒꯤ ꯍꯦꯟꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯔꯤꯕꯗꯨꯅꯤ ꯁꯤꯌꯥ ꯃꯗꯨꯏ ꯍꯅꯨꯕ ꯂꯋꯥꯏ ꯇꯥꯡ ꯅꯨꯄꯤ ꯐꯪꯗꯕꯗꯣ ꯑꯩ ꯇꯧꯒꯦ ꯑꯁꯨꯝꯅ ꯃꯣꯏꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯦꯟꯔꯤꯅ ꯉꯁꯤꯗꯤ ꯑꯩ ꯌꯥꯔꯣꯏꯌꯦ ꯍꯦꯟꯔꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯑꯣꯏ ꯍꯥꯏꯕꯗ ꯄꯤꯛꯇ꯭ꯔꯨ ꯅꯨꯡꯉꯥꯏꯖꯗꯦ ꯀꯀꯥ ꯑꯩ ꯇꯜꯂꯦꯕ ꯅꯪ ꯂꯥꯛꯇ꯭ꯔꯗꯤ ꯑꯩ ꯉꯁꯤ ꯂꯦꯞꯀꯦꯕ ꯃꯔꯝ ꯆꯥꯗꯅꯅꯦ ꯀꯩꯒꯤ ꯁ꯭ꯀꯨꯜ ꯂꯦꯞꯀꯦ ꯍꯥꯏꯅꯣ ꯂꯝ ꯌꯥꯝ ꯍꯦꯟꯅꯣ ꯄꯤꯛꯇ꯭ꯔꯨꯗꯤ ꯅ꯭ꯌꯨꯇꯟꯒꯤ ꯃꯑꯣꯡꯗꯨ ꯍꯩꯅꯖꯗꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯦꯟꯔꯤ ꯂꯥꯛꯇ꯭ꯔꯗꯤ ꯀꯔꯤ ꯊꯣꯛꯂꯒꯕ ꯈꯟꯕꯅꯅꯤ ꯅ꯭ꯌꯨꯇꯟꯅ ꯃꯉꯣꯟꯗ ꯇꯧꯕ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯍꯥꯏꯗꯣꯛꯆꯗꯦ ꯍꯥꯏꯔꯒ ꯃꯥꯕꯨ ꯂꯥꯟꯅ ꯈꯟꯈꯤꯗ꯭ꯔꯥ ꯈꯟꯕꯅꯅꯤ ꯄꯤꯛꯇ꯭ꯔꯨ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯀꯀꯥ ꯅꯪ ꯑꯩ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯑꯩꯗꯤ ꯂꯝ ꯍꯦꯟꯕ ꯍꯥꯏꯕ ꯏꯟꯗꯕ ꯑꯉꯥꯡꯗꯤ ꯅꯨꯡꯁꯤꯗꯦꯀꯣ ꯑꯗꯣ ꯀꯀꯥ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯂꯒꯦꯕ ꯑꯗꯣ ꯍꯣꯔꯦꯟ ꯌꯥꯔꯗꯤ ꯂꯥꯛꯎꯀꯣ ꯂꯥꯛꯇꯣꯏꯅꯦ ꯀꯀꯥ ꯁꯣꯝꯗ ꯆꯠꯇ ꯌꯥꯗꯕꯩ ꯆꯠꯇꯧꯅꯤ ꯍꯦꯟꯔꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯄꯤꯛꯇ꯭ꯔꯨꯅ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯑꯣꯖꯥ ꯑꯃꯗ ꯀꯣꯜ ꯇꯧꯏ ꯍꯦꯜꯂꯣ ꯁꯔ ꯅ꯭ꯌꯨꯇꯟꯗꯣ ꯃꯥ ꯀ꯭ꯂꯥꯁ 8ꯇ ꯆꯪꯍꯜꯂꯅꯨ ꯑꯣꯖꯥ ꯑꯃꯒ ꯆꯦꯟꯖ ꯇꯧꯔꯣ ꯍꯦꯟꯔꯤ ꯐꯣꯟꯗꯨ ꯊꯝꯂꯒ ꯄꯤꯛꯇ꯭ꯔꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯌꯥꯔꯤꯁꯦ ꯀꯩꯝ ꯈꯜꯂꯅꯨ ꯀꯀꯥ ꯂꯩꯔꯤꯁꯤꯗꯤ ꯃꯥ ꯉꯁꯤꯗꯒꯤ ꯅꯣꯏ ꯀ꯭ꯂꯥꯁꯇ ꯆꯪꯉꯔꯣꯏꯌꯦ ꯄꯤꯛꯇ꯭ꯔꯨꯁꯨ ꯁ꯭ꯀꯨꯜ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯔꯤꯁꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯕꯛꯅ ꯌꯥꯗ꯭ꯔꯗꯨꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯇ꯭ꯔꯦ ꯍꯦꯟꯔꯤ ꯕꯦꯡꯛꯇ ꯂꯥꯛꯏ ꯈꯪꯍꯧꯗꯅ ꯇꯨꯡꯗꯒꯤ ꯀꯧꯔꯛꯏ ꯇꯥꯃꯣ ꯍꯦꯟꯔꯤ ꯇꯨꯡ ꯑꯣꯜꯂꯒ ꯌꯦꯡꯉꯛꯄꯗ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ